ꯅꯨꯡꯁꯤ ꯊꯥꯡꯂꯦꯟ ꯃꯀꯥꯗ ꯅꯨꯔꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯤꯅꯝ ꯂꯣꯟꯆꯠ ꯆꯠꯊ ꯃꯔꯥꯂꯤꯁꯤꯡ ꯂꯪꯖꯔꯨꯕ ꯂꯩꯈꯤꯕꯅꯔꯥ ꯍꯟꯗꯛ ꯀꯧꯕ ꯃꯄꯣꯛꯇ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯥꯡꯉꯨꯊꯛ ꯅꯛꯅ ꯅꯛꯅ ꯁꯣꯛꯆꯕ ꯄꯥꯝꯅ ꯄꯥꯝꯅ ꯌꯦꯡꯖꯕ ꯑꯔꯣꯟ ꯂꯝꯆꯠ ꯑꯃꯒꯨꯝ ꯋꯥꯈꯜꯗ ꯃꯔꯥꯜ ꯁꯤꯔꯛꯄꯗꯤ ꯄꯥꯝꯃꯨ ꯊꯥꯡꯂꯦꯟ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯄꯥꯝꯖꯕꯤ ꯆꯤꯡꯎ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ ꯑꯣꯟꯊꯣꯛꯏꯗ ꯅꯔꯥꯏꯕ ꯃꯦꯂꯩ ꯅꯪꯕꯨ ꯂꯩꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯅꯝꯍꯥꯗꯨꯅ ꯅꯨꯡꯁꯤꯗꯕ ꯇꯥꯔꯤ ꯄꯥꯝꯖꯕ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯛꯁꯗꯨꯅ ꯄꯥꯝꯖꯗꯕ ꯇꯥꯔꯤ ꯊꯃꯣꯏ ꯁꯦꯡꯅ ꯐꯥꯎꯖꯔꯛꯂꯤꯕ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯁꯤꯃꯁꯨ ꯉꯥꯛ ꯂꯩꯇ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯥꯜ ꯁꯤꯕꯤꯔꯛꯂꯤ ꯆꯨꯝꯂꯤ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯪꯒꯠꯅꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯃꯔꯥꯜꯗꯨꯃꯁꯨ ꯃꯁꯥꯅ ꯌꯥꯖꯗꯨꯅ ꯈꯥꯡꯂꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯂꯥꯡꯂꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥ ꯉꯔꯥꯡꯃꯛꯀꯤ ꯊꯧꯗꯣꯛꯃꯛꯇꯗꯁꯨ ꯈꯖꯥꯏꯗ ꯉꯥꯡꯅ ꯇꯥꯈꯤꯕ ꯗꯥꯛꯐꯝ ꯍꯨꯠꯅ ꯌꯦꯡꯕ ꯐꯤꯔꯦꯞꯄ ꯃꯥꯅ ꯎꯗꯨꯅ ꯂꯩꯔꯝꯂꯤ ꯁꯅꯥꯌꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯁꯥꯐꯨ ꯑꯃ ꯌꯥꯎꯅ ꯊꯥꯖꯤꯜꯂꯛꯈꯤꯕꯗꯨꯗ ꯐꯥꯗꯣꯛꯈꯤꯕ ꯁꯝꯂꯥꯡ ꯀꯥꯏꯈꯤꯕ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛ ꯉꯔꯥꯡ ꯃꯅꯥꯛꯇ ꯆꯪꯂꯝꯕ ꯃꯤꯀꯨꯞꯇ ꯋꯥꯔꯧꯅ ꯀꯞꯆꯔꯝꯕ ꯇꯥꯟꯖꯥꯗꯨꯗ ꯈꯨꯗꯤꯡꯃꯛ ꯎꯍꯧꯏ ꯈꯪꯍꯧꯏ ꯇꯥꯝꯅꯥꯒꯤ ꯁꯝꯂꯥꯡꯗꯒꯤ ꯁꯝꯅꯥ ꯃꯔꯨ ꯑꯃꯅ ꯁꯝꯕꯨꯜꯗꯒꯤ ꯀꯝꯗꯧꯅ ꯅꯥꯟꯊꯍꯧꯔꯤꯕ ꯀꯔꯝꯅ ꯆꯥꯏꯊꯣꯛꯂꯝꯂꯤꯕ ꯁꯦꯟꯅꯗꯨ ꯅꯠꯇ ꯂꯩꯖꯕꯅ ꯂꯣꯏꯅꯃꯛ ꯎꯔꯝꯂꯦ ꯈꯪꯂꯝꯂꯦ ꯊꯧꯗꯣꯛ ꯑꯗꯣ ꯃꯃꯤꯠꯃꯛꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯎꯍꯧꯕꯃꯛꯁꯨ ꯅꯠꯇꯦ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯎꯅ ꯆꯤꯡꯅꯐꯝ ꯑꯣꯏꯔꯤꯕ ꯇꯥꯝꯅꯥꯕꯨ ꯃꯃꯥꯅ ꯅꯠꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯔꯨꯝꯗ ꯐꯨ ꯆꯩꯕ ꯈꯛ ꯇꯧꯔꯣꯏ ꯈꯪꯉꯤ ꯑꯗꯨꯃꯛꯅ ꯐꯤꯔꯦꯞꯄ ꯃꯥꯅ ꯇꯥꯝꯅꯥꯒꯤꯗꯃꯛ ꯋꯥ ꯉꯥꯡꯕꯤꯈꯤꯕꯅꯤ ꯃꯥꯕꯨ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕꯤꯈꯤꯗꯦ ꯉꯁꯤꯃꯛꯁꯨ ꯍꯧꯖꯤꯛꯃꯛꯁꯨ ꯇꯥꯝꯅꯥꯗ ꯋꯥꯔꯧꯕꯒꯤ ꯁꯥꯎꯕꯒꯤ ꯁꯛꯐꯝ ꯃꯆꯥ ꯑꯃ ꯐꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯝꯗꯦ ꯃꯃꯥꯗꯨꯗ ꯐꯤꯔꯦꯞꯄꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯇꯥꯝꯅꯥꯅ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯇꯥꯍꯜꯂꯕꯁꯨ ꯀꯅꯥꯃꯠꯇꯅ ꯇꯥꯝꯅꯥꯒꯤ ꯃꯐꯝꯗ ꯃꯔꯥꯜ ꯁꯤꯕꯤꯒꯅꯨ ꯃꯁꯥꯅ ꯌꯥꯝꯅ ꯄꯥꯡꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯤꯕꯅꯤ ꯇꯥꯝꯅꯥꯅ ꯇꯧꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯏꯄꯪ ꯄꯪꯅ ꯂꯩꯖꯕ ꯀꯌꯥꯒꯤ ꯃꯐꯝꯗ ꯇꯥꯝꯅꯥꯗ ꯃꯔꯥꯜ ꯁꯤꯕꯤꯕꯗꯣ ꯐꯤꯔꯦꯞꯄ ꯃꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯃꯗꯣ ꯑꯁꯦꯡꯕꯃꯛꯇꯤ ꯅꯠꯇꯦ ꯐꯤꯔꯦꯞꯄꯗꯤ ꯇꯥꯝꯅꯥ ꯇꯨꯝꯈ꯭ꯔꯕꯁꯨ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯕ ꯈꯔ ꯋꯥꯠꯄꯒꯤꯔꯥ ꯐꯅ ꯀꯨꯏꯅ ꯇꯨꯝꯗꯅ ꯂꯩꯔꯤ ꯐꯩꯖꯨꯞ ꯈꯖꯤꯛꯈꯛ ꯊꯨꯡꯕꯣꯏ ꯊꯨꯡꯗꯕꯣꯏ ꯇꯥꯝꯅꯥꯅ ꯏꯁꯤꯁꯤꯅ ꯇꯨꯝꯕꯗꯣ ꯇꯞꯅ ꯃꯈꯨꯠꯅ ꯃꯥꯒꯤ ꯁꯔꯨꯛꯇ ꯅꯝꯅ ꯂꯩꯔꯤꯕ ꯐꯩꯖꯨꯞꯇꯣ ꯆꯤꯡꯊꯣꯔꯛꯂꯒ ꯁꯨꯞꯆꯤꯟꯕꯤ ꯃꯁꯥ ꯂꯩꯉꯛꯂꯤ ꯐꯤꯔꯦꯞꯄ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯇꯥꯝꯅꯥꯅ ꯑꯣꯟꯊꯣꯛꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯂꯦꯡꯍꯟꯗ ꯇꯥꯝꯅꯥꯕꯨ ꯃꯥꯅ ꯇꯨꯝꯂꯝꯕ ꯁꯥꯏꯠ ꯑꯗꯣꯝꯗ ꯈꯔ ꯏꯟꯊꯣꯛꯄꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯊꯩꯖꯤꯜꯂꯤ ꯇꯥꯝꯅꯥꯅ ꯇꯨꯝꯂꯝꯕ ꯃꯐꯝꯗꯨꯗꯅ ꯃꯥꯅ ꯍꯤꯞꯊꯔꯛꯂꯤ ꯇꯨꯝꯂꯤꯕ ꯇꯥꯝꯅꯥꯗꯨꯗ ꯃꯃꯣꯟ ꯌꯦꯡꯖꯔꯒ ꯃꯆꯤꯟꯗꯨ ꯁꯣꯜꯂꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯁꯨ ꯅꯪ ꯌꯦꯡꯉꯒ ꯂꯩꯕ ꯌꯥꯔꯦꯗꯅ ꯃꯇꯣꯝꯗ ꯁꯣꯟꯖꯔꯕꯁꯨ ꯃꯈꯣꯜꯗꯤ ꯊꯣꯛꯈꯤꯕꯅ ꯇꯥꯝꯅꯥꯁꯨ ꯇꯨꯝꯗꯕ ꯑꯣꯏꯕꯅ ꯇꯥꯔꯦ ꯃꯃꯤꯠꯇꯨꯅꯁꯨ ꯄꯥꯡꯉꯛꯇ꯭ꯔꯕꯁꯨ ꯃꯃꯤꯠ ꯅꯥꯝꯃ ꯑꯃꯗꯒꯤ ꯄꯤꯔꯥꯡꯗꯣ ꯃꯔꯤꯛ ꯑꯃꯈꯛ ꯃꯤꯠꯂꯨꯗꯒꯤ ꯅꯥꯟꯊꯔꯛꯂꯦ ꯏꯪ ꯇꯞꯄꯤ ꯏꯆꯦꯜ ꯑꯃꯒꯨꯝ ꯇꯞꯅ ꯏꯪꯅ ꯅꯥꯟꯊꯔꯛꯏ ꯄꯤꯔꯥꯡꯗꯨꯁꯨ ꯐꯤꯔꯦꯞꯄꯗꯣ ꯃꯗꯨ ꯎꯔꯛꯄꯗ ꯅꯣꯛꯃꯤꯔ ꯃꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯛꯏ ꯇꯥꯝꯅꯥ ꯇꯨꯝꯗꯦ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯖꯗꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯃꯪꯗ ꯀꯞꯄꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯥꯟꯊꯔꯛꯂꯕ ꯄꯤꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ ꯃꯥꯅꯁꯨ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗ ꯀꯔꯝꯅ ꯊꯥꯖꯗꯧꯔꯤꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤꯕ ꯈꯛꯅꯤ ꯂꯧꯐꯝ ꯈꯪꯗꯕ ꯐꯤꯔꯦꯞ ꯃꯔꯛꯇ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯇꯥꯛꯂꯤꯕꯅꯤ ꯅꯣꯡꯃꯁꯨ ꯃꯥꯅ ꯇꯥꯝꯅꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯁꯨ ꯇꯥꯝꯅꯥꯒꯤ ꯋꯥꯗ꯭ꯔꯣꯞ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯇꯨꯅ ꯊꯝꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯏꯅꯐꯝ ꯈꯪꯗꯕ ꯊꯃꯣꯏꯒꯤ ꯏꯊꯤꯜꯂꯛꯇ ꯂꯦꯞꯄꯁꯨ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯒꯤ ꯆꯩꯅꯥꯂꯛꯇ ꯂꯣꯟꯅ ꯌꯦꯡꯂꯤ ꯀꯨꯏꯔꯦ ꯃꯥꯅꯁꯨ ꯇꯥꯝꯅꯥꯒꯤ ꯑꯔꯣꯟꯕ ꯈꯔ ꯈꯪꯕ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯅꯕꯨ ꯀꯣꯐꯤꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯈꯤꯕ ꯃꯃꯤꯠꯃꯛꯅ ꯎꯔ ꯐꯥꯎꯕ ꯃꯁꯥꯗ ꯉꯛꯂꯨꯕ ꯂꯩꯇ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ
ꯅꯪꯅꯇꯕꯨ ꯄꯦꯜꯂꯕꯗꯤ ꯈꯜꯂꯗꯨꯅ ꯊꯛꯈ꯭ꯔꯤꯕꯅꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯂꯦꯝꯍꯜꯂꯨꯕ ꯇꯧꯗꯅ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯥꯛꯂꯛꯂꯤ ꯃꯇꯧꯗꯨꯅ ꯎꯠꯂꯛꯂꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯍꯥꯛꯅꯁꯨ ꯍꯧꯈꯤꯕ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯇꯥꯝꯅꯥꯅ ꯃꯀꯣꯛ ꯑꯣꯏꯅ ꯆꯦꯟꯅꯕꯅꯤ ꯍꯧꯈꯤꯕ ꯃꯃꯥꯡꯗꯒꯤ ꯇꯥꯝꯅꯥꯅ ꯆꯠꯊꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯈꯔ ꯊꯤꯟꯊꯈ꯭ꯔꯕꯁꯨ ꯃꯁꯥꯅ ꯃꯔꯝ ꯑꯗꯨ ꯇꯧꯗꯨꯅ ꯊꯤꯔꯨꯕꯗ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯈꯪꯅ ꯃꯁꯥꯅ ꯌꯥꯟꯅ ꯀꯣꯟꯗꯣ ꯄꯔꯦꯡꯗꯨꯃꯁꯨ ꯉꯛꯁꯝꯗꯨꯗ ꯅꯨꯡꯁꯤꯅ ꯍꯨꯛꯂꯨꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯁꯨ ꯍꯪꯈꯤꯕꯅꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯀꯔꯤ ꯂꯩ ꯄꯦꯟꯗꯕ ꯎꯠꯂꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯇꯥꯛꯂꯕꯁꯨ ꯇꯥꯝꯅꯥꯒꯤ ꯆꯤꯝꯕꯥꯜꯅ ꯄꯤꯔꯛꯈꯤꯕ ꯃꯤꯅꯝꯕ ꯄꯥꯎꯈꯨꯝ ꯐꯤꯔꯦꯞ ꯑꯃꯅ ꯈꯪꯈꯤ ꯀꯔꯤꯒꯨꯝꯕꯗ ꯈꯪꯂꯝꯗ꯭ꯔꯕ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯊꯛꯅꯕ ꯀꯣꯐꯤꯗ ꯍꯨ ꯍꯥꯞꯆꯤꯟꯈꯤꯕ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕ ꯃꯤꯀꯨꯞꯇꯨꯗ ꯊꯥꯖꯗꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄ ꯑꯀꯤ ꯑꯈꯪ ꯅꯥꯏꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯎꯠꯂꯝꯒꯅꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤ ꯃꯤꯍꯥꯠꯄꯤ ꯅꯪꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯉꯛꯁꯝ ꯂꯥꯛꯇꯨꯅ ꯏꯜꯂꯝꯕꯁꯨ ꯌꯥꯔꯤ ꯇꯥꯏꯌꯣꯟꯅꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯪꯅꯇꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯅꯇꯕꯨ ꯅꯅꯤꯡ ꯊꯨꯡꯂꯕꯗꯤ ꯈꯜꯂꯗꯨꯅ ꯀꯣꯐꯤꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯦꯝꯍꯜꯂꯨꯕ ꯇꯧꯗꯨꯅ ꯍꯔꯥꯎ ꯊꯛꯈ꯭ꯔꯤꯕꯅꯤ ꯃꯊꯥꯅꯨꯡꯗ ꯊꯣꯏꯅ ꯗꯨꯝ ꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯃꯤꯆꯩ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯈꯤ ꯃꯔꯥꯜꯗꯨꯃꯁꯨ ꯅꯨꯡꯁꯤꯅ ꯀꯨꯞꯁꯤꯟꯕꯤꯈꯤꯕꯅꯤ ꯇꯥꯝꯅꯥꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯃꯁꯨ ꯇꯥꯕ ꯐꯪꯂꯦ ꯀꯔꯝꯅ ꯈꯥꯝꯂꯨꯒꯅꯤ ꯈꯣꯡꯐꯝ ꯆꯠꯈ꯭ꯔꯕꯤꯗꯨꯗ ꯀꯔꯝꯅꯁꯨ ꯊꯤꯅ ꯆꯩꯔꯨꯅꯤ ꯆꯠꯈ꯭ꯔꯣ ꯏꯅꯥꯛꯇꯒꯤ ꯇꯥꯟꯕꯁꯨ ꯉꯝꯂꯣꯏ ꯃꯅꯥꯛꯇ ꯅꯛꯅ ꯊꯝꯗꯨꯅ ꯍꯨꯁꯤꯒꯤ ꯃꯍꯨ ꯃꯁꯥꯗ ꯀꯥꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯤꯔꯦꯞꯄ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯇꯝꯊꯤꯔꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯣ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯏ ꯃꯌꯥ ꯎꯝꯁꯤꯜꯂꯒ ꯆꯤꯝꯕꯥꯜꯗꯣ ꯀꯞꯅꯤꯡꯕꯗꯣ ꯈꯥꯡꯖꯤꯜꯂꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯇꯣ ꯇꯥꯝꯅ ꯐꯤꯔꯦꯞꯄꯅ ꯆꯥꯅꯕ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯇꯣꯔꯕꯣꯠ ꯆꯥꯎꯇꯛ ꯁꯣꯏꯗꯨꯅ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯁꯤꯜ ꯂꯥꯡꯂꯤ ꯃꯥꯅꯁꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥ ꯅꯨꯡ ꯂꯣꯟꯕꯗꯨꯁꯨ ꯃꯦꯝꯊꯣꯏ ꯇꯤꯂꯣ ꯉꯥꯏꯔꯨꯗ ꯃꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯁꯤꯟꯖꯩ ꯆꯝꯐꯨꯠ ꯃꯍꯤ ꯑꯣꯏꯅꯕ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯈꯔ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯒꯦꯁ ꯊꯥꯒꯠꯄꯅꯤ ꯍꯥꯟꯅꯗꯒꯤ ꯂꯤꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯒ꯭ꯌꯥꯁꯇꯣ ꯕꯥꯛ ꯂꯥꯎꯅ ꯃꯩ ꯈꯪꯉꯨ ꯍꯧꯔꯛꯂꯤ ꯀꯤꯌꯟ ꯈꯪꯍꯟꯕꯒꯤ ꯃꯑꯣꯡꯗ ꯕ꯭ꯔꯪ ꯆꯥꯈꯠꯂꯛꯏ ꯇꯥꯝꯅꯥꯁꯨ ꯃꯩꯗꯨꯅ ꯍꯦꯛ ꯍꯧꯔꯛꯄꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯀꯤ ꯑꯈꯪꯒꯤ ꯈꯣꯟꯖꯦꯜꯅꯤ ꯆꯩꯔꯛꯇꯨꯗ ꯐꯤꯔꯦꯞꯄ ꯆꯥꯛꯈꯨꯝꯗ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ ꯐꯤꯔꯦꯞꯄ ꯃꯥꯅ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯍꯥꯟꯅ ꯌꯧꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯁꯤꯟꯕꯁꯨ ꯀꯤꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯑꯃꯅ ꯑꯃꯗ ꯄꯥꯈꯣꯟ ꯁꯤꯟꯅꯗꯨꯅ ꯂꯥꯎ ꯈꯣꯡꯅꯩ ꯐꯤꯔꯦꯞꯄ ꯈꯛꯇꯅꯤ ꯃꯁꯥ ꯁꯣꯜꯂꯕꯁꯨ ꯃꯩꯗꯨꯅ ꯇꯥꯝꯅꯥꯕꯨ ꯋꯥꯏꯈꯤꯕ ꯇꯥꯔꯦ ꯁꯣꯛꯍꯟꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯊꯧꯅꯥ ꯂꯩꯅ ꯃꯥꯌꯣꯛꯅꯕ ꯆꯦꯟꯁꯤꯜꯂꯛꯄ ꯇꯥꯝꯅꯥꯒꯤꯗꯃꯛꯇꯤ ꯇꯝꯊꯤꯔꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯃꯔꯛꯇ ꯆꯣꯡꯁꯤꯜꯂꯨ ꯍꯥꯏꯔꯕꯁꯨ ꯀꯤꯔꯨꯗꯦ ꯆꯥꯎꯔꯕ ꯏꯔꯩ ꯀꯟꯕ ꯏꯄꯥꯛ ꯂꯥꯜꯂꯨ ꯍꯥꯏꯔꯛꯂꯕꯁꯨ ꯆꯤꯡꯅꯕ ꯂꯩꯔꯣꯏ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯨ ꯍꯥꯏꯔꯕꯁꯨ ꯆꯠꯄ ꯉꯝꯈꯤꯅꯤ ꯆꯦꯟꯊꯣꯛꯐꯝ ꯈꯪꯗ ꯀꯣꯡꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯇꯥꯝꯅꯥꯕꯨ ꯁꯠ ꯏꯟꯊꯣꯛꯈꯤ ꯅꯥꯀꯟ ꯑꯃꯗ ꯌꯥꯝ ꯊꯨꯅ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯨꯅ ꯖꯔ ꯀꯥꯞꯁꯤꯟꯈ꯭ꯔꯒ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯩ ꯐꯤꯔꯦꯞꯄꯒꯤ ꯊꯧꯑꯣꯡ ꯑꯗꯣ ꯅꯨꯄꯥ ꯑꯃꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯔꯥ ꯑꯆꯣꯠꯄ ꯑꯃ ꯄꯥꯏꯔꯒ ꯐꯠ ꯀꯟꯊꯠꯇꯨꯅ ꯃꯩꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯔꯛꯂꯦ ꯉꯁꯥꯏ ꯃꯈꯩ ꯄꯥꯈꯠꯂꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯍꯣꯟꯗꯣꯛꯅꯔꯛꯏ ꯇꯥꯝꯅꯥꯁꯨ ꯃꯊꯕꯥꯛꯇ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯇꯧꯅꯔꯤꯕ ꯂꯥꯟ ꯃꯥꯟꯕ ꯊꯧꯑꯣꯡꯗꯨ ꯌꯦꯡꯂꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯩꯗꯣ ꯃꯨꯠꯊꯠꯄ ꯉꯝꯈ꯭ꯔꯦ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯣ ꯑꯃꯈꯛ ꯑꯣꯏꯔꯝꯂꯗꯤ ꯃꯨꯠꯊꯠꯄ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯋꯥꯅꯁꯨ ꯉꯝꯂꯝꯒꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯕꯣꯔꯥ ꯐꯤ ꯆꯣꯠꯍꯜꯂꯒ ꯃꯩ ꯃꯨꯠꯊꯠꯄꯒꯤ ꯂꯧꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯟꯁꯤꯜꯂꯝꯒꯅꯤ ꯃꯩ ꯀꯟꯕ ꯉꯝꯈ꯭ꯔꯕ ꯇꯨꯡ ꯀꯃꯥꯏ ꯍꯧꯔꯛꯂꯤꯅꯣ ꯀꯝꯗꯧꯅ ꯍꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯩ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯗꯨ ꯆꯦꯛ ꯇꯧꯏ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯕ꯭ꯔꯥ ꯄꯨꯊꯣꯛꯅꯕ ꯍꯩꯃꯥ ꯔꯤꯒꯨꯂꯦꯇꯔ ꯃꯔꯤꯁꯤꯗꯤ ꯊꯥꯡꯒ ꯕ꯭ꯂꯦꯗꯂ ꯑꯃꯅ ꯂꯦꯜꯂꯝꯕ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ ꯃꯌꯥꯝꯁꯤꯡꯗꯣ ꯀꯗꯥꯏ ꯍꯥꯏꯅ ꯆꯪꯁꯤꯟꯅꯔꯒ ꯌꯦꯡꯂꯨꯕꯗ ꯇꯪꯈꯥꯏ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯊꯥꯡꯐꯝꯒꯤ ꯃꯃꯤ ꯑꯃꯗ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯍꯥꯏꯔꯞ ꯌꯦꯡꯈꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯆꯩ ꯉꯥꯡꯂꯤꯕ ꯀꯔꯤ ꯆꯤꯡꯅꯔꯤꯕ ꯇꯥꯝꯅꯥꯅ ꯈꯪꯉꯤ
ꯁꯥꯎꯅꯤꯡꯃꯟꯕꯅ ꯐꯤꯔꯦꯞꯄ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗꯦ꯫ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯕꯞ ꯀꯥꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯇꯥꯟꯅꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯤꯠꯌꯦꯡꯅ ꯁꯤꯔꯝꯕ ꯃꯔꯥꯜ ꯑꯗꯣ ꯆꯥꯝꯊꯣꯛꯄ ꯃꯍꯥꯛꯅ ꯄꯥꯝꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯒꯤ ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯁꯤꯟꯈꯤꯕꯗꯨꯗ ꯃꯅꯨꯡ ꯆꯪꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯤꯕ ꯋꯥꯔꯧꯔꯤꯕ ꯑꯁꯤꯁꯨ ꯋꯥꯔꯧꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯇꯥꯝꯅꯥꯗ ꯆꯤꯡꯅꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇꯅ ꯏꯃꯨꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯤꯅꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯛꯈꯤꯕ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯈꯜꯂꯨꯕꯗ ꯇꯥꯝꯅꯥꯗ ꯍꯦꯟꯅ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯇꯥꯛꯂꯝꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯁꯣꯛꯍꯟꯕ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯥꯝꯁꯤꯜꯂꯛꯄ ꯊꯧꯑꯣꯡ ꯐꯤꯔꯦꯞꯄꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯨ ꯉꯝꯃꯛꯂꯣꯏ꯫ ꯎꯄꯥꯏ ꯂꯩꯇ ꯉꯥꯏꯍꯥꯛ ꯊꯣꯡꯖꯜꯗ ꯂꯦꯞꯂꯝꯂꯕ ꯇꯨꯡ ꯃꯈꯥꯗ ꯀꯨꯝꯊꯔꯒꯦ ꯇꯧꯔꯤꯉꯩ ꯃꯊꯛꯀꯤ ꯀꯤꯆꯟꯗꯨꯗ ꯁꯅꯥꯌꯥꯏ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯎꯔꯛꯄꯗ ꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯊꯛꯀꯤ ꯀꯤꯆꯟꯁꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯃꯍꯥꯛꯅ ꯉꯁꯤꯈꯛ ꯌꯥꯝꯅ ꯇꯥꯟꯖꯥ ꯆꯥꯅ ꯀꯣꯐꯤ ꯊꯛꯂꯝꯕꯗꯨꯗ ꯉꯛꯂꯨꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯥꯗ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯗ ꯄꯥꯈꯠꯂꯤꯅꯤ ꯍꯥꯏꯅ ꯉꯥꯛꯇꯁꯨ ꯊꯣꯔꯛꯇꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯔꯝꯆꯠ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯇꯥꯝꯅ ꯁꯅꯥꯌꯥꯏꯗ ꯆꯤꯡꯅꯕ ꯍꯦꯟꯅ ꯄꯣꯛꯂꯛꯂꯦ꯫ ꯇꯞꯂꯤ ꯇꯞꯂꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯗ ꯇꯤꯂꯣꯁꯨ ꯎꯔꯛꯏ꯫ ꯇꯤꯂꯣꯅ "ꯃꯦꯗꯥꯝ, ꯀꯣꯐꯤꯁꯦ ꯑꯃꯨꯛꯀ ꯍꯩꯔꯛꯈꯤꯁꯤꯔꯥ?" ꯁꯅꯥꯌꯥꯏꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯑꯌꯨꯛꯇ ꯀꯣꯐꯤ ꯌꯥꯝ ꯊꯛꯄ ꯍꯧꯅꯗꯦ꯫ ꯅꯪꯁꯨ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨꯅꯦ꯫ ꯔꯤꯒꯨꯂꯦꯇꯔ ꯃꯔꯤ ꯀꯛꯄ ꯐꯥꯎ ꯅꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯑꯗꯤ ꯀꯝꯗꯧꯗꯧꯔꯤꯕ?" "ꯍꯣꯏ ꯃꯦꯗꯥꯝ, ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯤ ꯀꯦꯁ ꯑꯃꯠꯇ ꯄꯥꯜꯍꯜꯂꯣꯏ꯫ ꯑꯗꯨꯅꯅꯦ ꯅꯨꯄꯤꯁꯦ ꯈꯔ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯗꯞ ꯈꯔ ꯇꯧꯔꯒ ꯂꯥꯛꯅꯧ꯫ ꯁꯣꯏꯔꯒ ꯁꯤꯈꯤꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯄꯣꯠꯅꯤ꯫ ꯄꯥꯝꯖꯕ ꯏꯃꯧ ꯂꯩꯔꯦ, ꯊꯤꯟꯊꯈ꯭ꯔꯕꯗꯤ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ." ꯇꯥꯝꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯗꯨꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯗꯨꯃꯗꯤ ꯊꯋꯥꯏ ꯑꯃꯗ ꯁꯤꯡꯅꯗꯨꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯗ ꯀꯔꯤꯒꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯣꯏ꯫ ꯍꯦꯟꯅ ꯍꯦꯟꯅꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ, ꯀꯤꯖꯕꯁꯨ ꯄꯣꯛꯏ꯫ ꯀꯨꯏꯅ ꯁꯥꯡꯊꯗꯨꯅ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯝꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯔꯛꯂꯕꯗꯤ ꯍꯦꯟꯅ ꯃꯉꯣꯟꯗ ꯆꯤꯡꯅꯐꯝ ꯑꯣꯏꯈꯤꯅꯤ꯫ ꯃꯇꯝꯁꯨ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯗ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯅ ꯍꯥꯞꯈ꯭ꯔꯦ꯫ ꯄꯣꯁꯇꯨꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯝꯅꯥꯅ ꯁ꯭ꯔꯨ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯇꯛꯇꯨꯅ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯗ ꯍꯦꯗ ꯏꯟ ꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯨꯗꯦꯟꯠ ꯃꯦꯅꯦꯖꯃꯦꯟꯠꯀ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯑꯣꯏꯅ ꯃꯥꯅ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯥꯟꯅ ꯐꯝꯁꯤ ꯄꯥꯏꯔꯝꯕ ꯅꯨꯄꯥꯗꯨ ꯑꯍꯜ ꯑꯣꯏꯃꯟꯕꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯦ꯫ ꯄꯨꯡ 11 ꯇꯥꯔꯝꯂꯅꯤ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯌꯧꯔꯛꯄꯗꯣ꯫ ꯁꯥꯔꯤ ꯃꯇꯦꯛ ꯇꯨꯝꯃꯒ ꯊꯣꯠ ꯃꯦꯡꯉꯗꯅ ꯀꯌꯥꯗꯤ ꯍꯦꯛ ꯆꯪꯈꯣꯜꯂꯤ꯫ ꯂꯦꯝꯖꯩ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯎꯟꯗꯔꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕꯗ꯫ ꯀꯣꯔꯤꯗꯣꯔꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯣꯖꯥ ꯑꯃꯒ ꯄꯦꯔꯦꯟꯠꯁ ꯑꯃꯅꯤꯒ ꯄꯨꯜꯂꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ ꯑꯣꯖꯥꯗ ꯉꯥꯡꯕ ꯆꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯈꯣꯡꯊꯥꯡ ꯇꯞꯊꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯕ ꯍꯧꯔꯛꯄꯗ ꯁꯥꯎꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯛꯂ ꯃꯥꯜꯂꯦ꯫ ꯇꯥꯝꯅꯥꯗꯨ ꯄ꯭ꯔꯞ ꯔꯨꯝꯗ ꯆꯪꯉꯛꯏ꯫ "ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯆꯩ ꯉꯥꯡꯕ ꯇꯥꯔꯛꯄꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣꯅ ꯈꯪꯅꯤꯡꯂꯨꯔꯦ." "ꯃꯦꯗꯥꯝ, ꯑꯣꯖꯥ ꯕꯣꯕꯤꯅ ꯑꯉꯥꯡꯁꯤꯡꯁꯤ ꯐꯨꯕꯗ ꯈꯔ ꯆꯩꯐꯝ ꯇꯥꯔ ꯃꯥꯜꯂꯦ꯫ ꯌꯥꯅꯤ, ꯆꯥꯎꯊꯣꯛꯅꯗꯅꯕ ꯑꯉꯥꯡꯁꯤꯡꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤ ꯆꯥꯔꯖ ꯑꯩꯈꯣꯏꯅ ꯄꯤꯖꯔꯒꯦ." ꯇꯥꯝꯅꯥꯅ "ꯑꯉꯥꯡꯅ ꯂꯝ ꯍꯦꯟꯕꯒꯤ ꯑꯣꯖꯥꯅ ꯐꯨꯕꯗ ꯀꯩꯒꯤ ꯁ꯭ꯀꯨꯜꯅ ꯁꯦꯜ ꯄꯨꯊꯣꯛꯇꯣꯏꯕ? ꯑꯉꯥꯡꯁꯤꯡꯁꯦ ꯀꯌꯥꯝ ꯁꯣꯛꯈ꯭ꯔꯒꯦ ꯑꯝꯇ ꯌꯦꯡꯒꯦ." ꯃꯄꯥ ꯃꯃꯥꯁꯤꯡꯗꯨ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯔꯛꯄꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯁꯣꯔ ꯃꯈꯣꯜ ꯊꯣꯛꯅ ꯍꯣꯟꯗꯣꯔꯛꯂꯒ ꯃꯁꯥꯗꯣ ꯋꯥ ꯉꯥꯡꯅꯤꯡꯕꯅ ꯂꯦꯡꯕ ꯑꯣꯠꯄꯒꯤ ꯁꯃꯤꯜ ꯇꯥꯝꯅꯥꯅ ꯐꯪꯉꯤ꯫ ꯁ꯭ꯇꯦꯇꯁ ꯅꯦꯝꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯗ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯅꯁꯨ ꯎꯔꯤ꯫ ꯑꯗꯨꯅꯕꯨ ꯃꯆꯥꯁꯤꯡꯗꯨꯅ ꯂꯝ ꯍꯦꯟꯕꯗ ꯑꯀꯤꯕ ꯄꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯇꯥꯝꯅꯥꯅ ꯑꯣꯖꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯁꯔ ꯕꯣꯕꯤ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯃꯥꯏ ꯇꯧꯔꯝꯃꯤꯅꯣ?" ꯕꯣꯕꯤꯅ "ꯃꯦꯗꯥꯝ, ꯃꯈꯣꯏꯁꯤ ꯀ꯭ꯂꯥꯁ ꯈꯨꯗꯤꯡꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯖꯤꯜꯂꯦ, ꯅꯣꯠꯕꯨꯛꯇꯒꯤ ꯆꯦ ꯃꯇꯠ ꯃꯇꯠ ꯁꯥꯏꯗꯣꯛꯑꯒ ꯃꯃꯥꯡꯗ ꯐꯝꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯒꯤ ꯃꯀꯣꯛ ꯃꯔꯨꯗ ꯐꯨ ꯀꯥꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯤ." ꯇꯥꯝꯅꯥ ꯑꯉꯥꯡꯁꯤꯡꯗꯨꯗ ꯁꯥꯎꯔꯞꯅ ꯌꯦꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯅꯌꯥ ꯃꯅꯨꯡꯗꯨꯗ ꯆꯞ ꯆꯞ ꯁꯥꯏꯗꯣꯛꯄ ꯂꯣꯏꯔꯕ ꯂꯨꯈꯥꯛꯇꯨꯅ ꯃꯤꯒꯤ ꯃꯁꯝ ꯃꯅꯥ ꯅꯥꯟꯅ ꯍꯥꯠꯂꯒ ꯌꯨꯅꯤꯐꯣꯔꯝ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯥꯛꯏꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯅꯆꯤꯟꯕꯥꯜꯗꯒꯤ ꯊꯨꯏ ꯁꯤꯠꯆꯤꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯑꯩ ꯁꯣꯏꯔꯦ ꯈꯟꯊꯕ ꯉꯝꯗꯕ ꯅꯣꯏꯗꯤ ꯃꯍꯩꯔꯣꯏꯕꯨ ꯃꯥꯟꯗ꯭ꯔꯦꯅꯦ꯫ ꯇꯤꯟ ꯁꯤꯠꯆꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫
Manam namthibana tindo minde kamsilidubo discipline yawa chingibra. Laksing bidya tambala po natre. Sel tangbe school da laaga mi usitabu at pala inine. Karamako yawdabi sari setpi ideyan bi mamaduna. Ichano soibudo khangze. Adobu yumdagi set phawa tharak tribe ichasina dakpham taraga halakpasidadi karamna nungaidoribano. Adu oiragana lairikto yumda takpiruru. Certificate degree daso medam hoina dom pirodana. Atopa angang amagi mapa ama yaurakpadudi mamay ngangsinki machanupada onsilaga. Lam hengano hydro. School haibasidi lairik tampham yum haibasina thaksi kasi. Wangang sangang tampham ni. Yum dagi takpi tambidre haibase mafam sida ulibani ne. Napa aisi apapa mapa natre haidana sabak phaibani ne. Tamnada amu onsilaga. Madam warobinu. Ichase mama na matom po ena karaki henkre adunani. Hoy sir. Angang se taksi khasi lamjat sajat yumdagi khara tambiro. Mama mapa na tambira kadaba. Yumgi imung manung na takbira kadaba da. School na dum taaga laiba ngamdi. Aikoy na sukhara ki han khangan na baho na bada. Angang se khara dakpham takibadi. Aikoy gi side dagi su ngakpi na request tawsari. Adobo maram leitana ozana satra da chay thanggadaba nati. Khubak mai amagi su complaint lakpi kadaba oiragana transfer certificate pisage. Atopada tamhanbiru. Hauze makhoi phusai matam natre. Adubu satra amo oibagi lamchat chatlatradi khara phuchairaga phagatra haina ojasingna su phalningbagi khallubo iramgani. Ojasingna pambade takpi tambiriba smahiroi singdo makhoina mai pakna school sidagi aphaba mahiroi amo oina chatkibaduni. Oza amagi achauba thodang mama mapa oibana su khara ubiba tambi. Dakphamu mai chada tarambada Nangna kari taurure haiduna angang hana hangdringi. Icha phuba yaroina lakpa mama mapa do machabu manghanba mapa mama ni haizaningi. Mama amadu wa makha tarakidri. Ngasai makhaidi principal duna mapa mama na chawna wa ngangna basinbaga chamana kibani. Principal duna pakhatpaduda yareni haina onkhatke taurambada tumin laisinki. Tamdana angang singduda cheri. School sida noigi ima pabung na noibu thara ise. Nakhoi gi ima pabung se si oire adu oire haina nakhoi digi taba mi da utna banate. Mahi tambalak pani. Status khaidong na rola ona nakhoi bu admission to hon ki banate. Mafam sida noina lam hen basu yaroi. Lam hen gi hairaga na ne hen ba yaba mafam da. Sina last warning ni. Aduga sir principal na so angang ani shigire ko loksilo. Hayeng amukki hen lam hen lam na batho oba. Khudak ta warning tawdana school dagi tangthokadabani. Hairamduna tamna thoki. Mama mapa oibasingsu medamna hairamba wado loina tahawbanina khawtak saki. Parents amana. Oza sida lale hayo. Adugane matung manaw mingonda karanturun tawba yaroy ko. Ngayhaki matungda firipasu yawrakle school da. Tamnaga punna lakminade. Tamna buhana angawbana thilanbani. Magi Kevin da changsin kibaga principal taha matung da inaraktuna thongzal lagi. Amta changjirage sir. Oh, changbiro atamo kay lirage. Nupa ado maithong isuk-suktana piripagi tebal wangmada phamtharaklaga. Sir, madam na tawrisi khara bera karakadawo mali. Firipa chimbal na kay dawri hangluda pisum suktuna makha tatharakpa wari tana bangairi. Ngasai thodok to principal na thongkhra hina thaktuna tamkhrabatung asumna makha tari. Ai magna wail tawringi marakta madam na thachin khibadudi ai su khara yaningde. Ai yama leibagi mathau tadragana ai thabak toksaragi. Ngasidi kai nungsiyane. Angang sing amade parents singi mamangda madam na niyom thugai base ai khara yajaningde. Phiripa mingambagi pokningi apen pendagi warol tarabatungda tamna da call tawi. Magi manakta thintadana laknabasu haikre kuihongde tamna so thuna lai. Cabin du da changagle phat hekta mapuroiba magirum ni haina changakpa nate. Changak ke haina hana permission lauribani. Firipa phammo haide aduna tamna so phamtharude. Tamna mingambada hairak yengamaga. Sir, kay leirage. Firipana. Madam Tamna. School da thokpa thodokta maru oina. Mahiroi singi parents singi complain da management department na kuting jingana principal lady. School sige tongan rules and regulation lady.
ꯇꯥꯝꯅꯥꯗꯣ ꯄꯤꯡ ꯂꯥꯎꯏ ꯑꯁꯥꯎꯕꯒꯤ ꯁꯣꯔꯅ ꯊꯥꯖꯤꯟꯗ ꯍꯣꯟꯈ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜꯗꯗꯤ ꯊꯣꯠꯅ ꯃꯦꯡꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯁꯥꯇ꯭ꯔ ꯇꯣꯛꯈ꯭ꯔꯅꯤꯅ ꯃꯄꯥ ꯃꯃꯥ ꯀꯤꯔꯤꯉꯩ ꯑꯣꯖꯥꯒꯤ ꯔꯦꯁꯄꯦꯛ ꯍꯟꯊꯕ ꯑꯩ ꯄꯥꯝꯗꯦ ꯑꯔꯥꯟꯕ ꯑꯃ ꯃꯤꯠꯅ ꯎꯔꯗꯤ ꯎꯁꯤꯟꯅꯗ ꯊꯩꯕꯒꯤ ꯃꯍꯨꯠꯇ ꯆꯪꯁꯤꯜꯂꯨꯕ ꯑꯩꯁꯦ ꯌꯥꯝ ꯂꯥꯜꯂꯗ꯭ꯔꯥ ꯁꯥꯔ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯇꯥꯝꯅꯥꯗ ꯑꯣꯏꯅ ꯆꯩꯔꯛꯏ ꯔꯨꯜ ꯏꯁ ꯔꯨꯜ ꯃꯈꯥ ꯇꯥꯕꯗ ꯏꯁꯥꯒꯤ ꯏꯊꯧ ꯅꯠꯇꯕ ꯃꯐꯝꯗ ꯆꯪꯕꯤꯒꯅꯨ ꯈꯨꯝꯅꯤꯡꯉꯕꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯇꯥꯝꯅꯥꯗꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨ ꯊꯃꯣꯏꯅ ꯄꯦꯟꯖꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯊꯣꯔꯛꯂꯒ ꯇꯥꯝꯅꯥꯗ ꯍꯥꯏꯔꯞꯁꯨ ꯌꯦꯡꯂꯝꯂꯒ ꯁꯥꯔ ꯑꯩꯁꯨ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯗ ꯁꯥꯎꯅ ꯐꯣꯡꯅ ꯌꯦꯡꯂꯛꯏ ꯐꯤꯔꯦꯞꯄꯁꯨ ꯎꯁꯤꯟꯅꯗ ꯐꯥꯜꯗꯣ ꯁꯨꯝ ꯐꯥꯛꯇꯨꯅ ꯂꯩꯈꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯎꯍꯟꯕꯤꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯔꯝꯃꯣꯏ ꯁꯥꯔꯁꯨ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯐꯠꯇꯕ ꯉꯥꯛꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯍꯨꯝ ꯑꯃ ꯌꯥꯎꯅ ꯊꯣꯛꯈꯤ ꯐꯤꯔꯦꯞꯄꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯄꯥꯜꯍꯧꯋꯤ ꯇꯥꯝꯅꯥꯒꯤ ꯁꯥꯎꯔꯛꯄ ꯁꯥꯍꯨꯝꯗꯣ ꯍꯥꯏꯔꯞ ꯌꯦꯡꯂꯝꯃꯒ ꯆꯨꯝꯅ ꯐꯝꯍꯧꯋꯤ ꯈꯥꯝꯂꯨꯗꯦ ꯃꯥꯁꯨ ꯃꯥꯅ ꯇꯧꯔꯤꯗꯣ ꯇꯥꯝꯅꯥꯅ ꯁꯥꯎꯖꯕꯒꯤ ꯋꯥꯅꯤ ꯅꯤꯌꯣꯝꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯊꯧꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯎꯁꯤꯜꯂꯨꯕꯗ ꯋꯥꯔꯧꯅꯗꯨꯅ ꯋꯥ ꯀꯥꯏꯅꯔꯛꯄꯗꯨ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯥꯅ ꯒꯪꯃꯝ ꯊꯣꯔꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯐꯤꯔꯦꯞꯄꯒꯤ ꯀꯦꯕꯤꯟꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯝꯃꯤ ꯃꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯕ ꯇꯥꯝꯅꯥꯁꯨ ꯈꯪꯂꯤꯕꯅꯤ ꯀꯔꯤꯝꯀ ꯊꯥꯏꯅꯒꯤ ꯍꯥꯏꯗꯨꯅꯁꯨ ꯉꯥꯏꯔꯝꯂꯤꯕ ꯃꯤꯉꯝꯕꯅꯤ ꯃꯉꯣꯟꯗ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯂꯝꯗ ꯉꯥꯏꯈꯩ ꯉꯥꯏꯔꯝꯃꯒ ꯃꯤꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤ ꯃꯤꯉꯝꯕꯒꯤ ꯃꯇꯧꯗ ꯇꯥꯝꯅꯥ ꯍꯦꯟꯅ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯉꯛꯏ ꯃꯤꯅ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯃꯥꯅ ꯎꯁꯤꯠꯍꯟꯗ꯭ꯔꯤꯅꯤ ꯃꯤꯉꯝꯕ ꯍꯥꯏꯕ ꯂꯋꯥꯏ ꯇꯥꯡ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯊꯣꯔꯛꯄꯅꯤ ꯐꯤꯔꯦꯞꯄꯁꯨ ꯊꯣꯡꯖꯜꯗꯨꯗ ꯇꯥꯝꯅꯥꯅ ꯃꯈꯨꯠ ꯀꯥꯔꯟ ꯆꯜꯂꯒ ꯏꯁꯥꯎ ꯁꯥꯎꯅ ꯂꯦꯞꯄ ꯂꯩꯔꯝꯕꯗꯨꯗ ꯂꯛꯅꯅꯤꯡꯉꯛꯏ ꯁꯥꯏꯗ ꯀꯅꯥ ꯑꯃꯨꯛ ꯌꯦꯡꯉꯤꯕ ꯅꯤꯡꯈꯣꯝꯕ ꯌꯦꯡꯉ ꯂꯩꯔꯝꯃꯗꯤꯅꯦ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯅꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯣꯏ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯐꯤꯔꯦꯞꯄꯅ ꯍꯪꯉꯤꯗꯣ ꯈꯨꯝꯗꯦ ꯃꯈꯣꯡ ꯒꯛꯉꯝ ꯊꯥꯡꯂꯒ ꯆꯠꯈꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏꯊꯣꯡ ꯁꯨꯛꯍꯣꯡ ꯍꯣꯡꯗ ꯆꯨꯝꯅ ꯁꯠꯄ ꯁꯥꯔꯒ ꯇꯥꯟꯅꯔꯛꯏ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯛꯏ ꯑꯃꯨꯛ ꯄꯩꯕꯤꯁꯤ ꯍꯧꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯅ ꯈꯪꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗꯨꯗ ꯂꯥꯛꯇꯨꯅ ꯑꯉꯧꯕꯅ ꯐꯤꯔꯦꯞꯄꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯗꯨ ꯎꯕꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯦ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯊꯣꯡꯗꯣ ꯈꯪꯉꯥꯡ ꯍꯥꯡꯗꯣꯛꯂꯒ ꯀꯥꯈꯠꯂꯛꯄꯗ ꯑꯉꯧꯕꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯑꯁ ꯇꯥꯝꯅꯥ ꯈꯪꯉꯤꯍꯦ ꯇꯥ ꯑꯉꯧꯕ ꯊꯧꯔꯣ ꯍꯥꯟꯅꯗꯤ ꯐꯤꯔꯦꯞꯄꯅ ꯏꯕꯥꯏ ꯍꯥꯏꯅ ꯆꯠꯈꯤꯕꯗꯨꯗ ꯇꯥꯝꯅꯥꯅꯁꯨ ꯏꯇꯩ ꯀꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯡꯒꯧ ꯁꯦꯝꯗꯣꯛꯅꯗꯨꯅ ꯑꯉꯧꯕꯗ ꯇꯥꯗ ꯀꯧꯔꯦ ꯃꯆꯤꯜ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯔꯤ ꯑꯉꯧꯕꯅꯁꯨ ꯃꯆꯜꯅꯤ ꯈꯜꯂꯤ ꯐꯤꯔꯦꯞꯄ ꯃꯥꯕꯨꯁꯨ ꯃꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯑꯐ ꯐꯠꯇ ꯇꯥꯛꯇꯨꯅ ꯂꯣꯏꯅꯔꯛꯂꯤꯕꯅꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯅꯨꯄꯥꯗꯨꯁꯨ ꯇꯥꯝꯅꯥꯅ ꯐꯝꯂꯤꯕꯗꯣ ꯃꯥꯁꯨ ꯀꯥꯈꯠꯂꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯕꯗ ꯂꯣꯛ ꯇꯧꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯝꯂꯦ ꯃꯃꯥꯡ ꯁꯤꯠꯀꯤ ꯒ꯭ꯂꯥꯁꯇꯣ ꯑꯉꯧꯕꯅ ꯆꯤꯡꯊꯔꯛꯏ ꯐꯤꯔꯦꯞꯄ ꯎꯄꯥꯏ ꯂꯩꯇꯦꯍꯦ ꯇꯥꯝꯅꯥꯅ ꯌꯥꯗ꯭ꯔꯗꯤ ꯅꯪꯒꯤ ꯒꯥꯔꯤ ꯑꯣꯏꯔꯁꯨꯅꯦ ꯑꯩ ꯊꯣꯡ ꯍꯥꯡꯕ ꯉꯝꯃꯣꯏ ꯏꯕꯥꯏ ꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯑꯩ ꯈꯣꯡꯅ ꯍꯟꯕꯩ ꯐꯤꯕꯝꯅꯤ ꯇꯥ ꯑꯉꯧꯕ ꯊꯧꯔꯣ ꯑꯩ ꯌꯦꯃꯧꯅꯕ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯉꯧꯕ ꯐꯤꯔꯦꯞꯄꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯐꯤꯔꯦꯞꯄꯅ ꯏꯪꯒꯤꯠ ꯍꯦꯛ ꯄꯤꯔꯛꯄꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯑꯗꯨꯛ ꯊꯨꯅ ꯁꯥꯎꯈꯤꯕꯗꯨꯗ ꯃꯃꯣꯟ ꯍꯧꯏ ꯁꯥꯎꯕ ꯈꯛ ꯅꯠꯇꯅ ꯃꯉꯣꯟꯗ ꯑꯣꯏꯅꯕꯝꯁꯨ ꯌꯥꯎꯔꯤ ꯈꯪꯉꯤ ꯁꯅꯥꯌꯥꯏ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯇꯝ ꯁꯥꯔꯤꯕ ꯏꯪꯈꯣꯜꯗꯨꯗ ꯂꯥꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯇꯝꯗ ꯂꯩ ꯑꯉꯧꯕ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯇꯨꯅ ꯅꯨꯡꯁꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯇꯝꯗꯨꯗ ꯌꯦꯡꯖꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯕ ꯑꯦꯔꯣꯟꯁꯨ ꯂꯥꯞꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯉꯥꯏꯍꯜꯂꯝꯂꯒ ꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯇꯝꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯣꯝꯇ ꯆꯪꯂꯛꯄꯅꯤ ꯃꯄꯤꯗꯣ ꯇꯨꯞ ꯇꯨꯞ ꯇꯥꯗꯨꯅ ꯌꯦꯡꯂꯒ ꯇꯥꯃꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯅꯪꯁꯨ ꯂꯩꯔꯝꯂꯕꯗꯤ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯃꯇꯝ ꯑꯃꯗ ꯆꯦꯔꯣꯒꯤ ꯃꯣꯝꯄꯥꯛꯊꯛꯇ ꯇꯨꯝꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯣꯟꯕ ꯃꯣꯝꯄꯥꯛꯇ ꯍꯤꯞꯂꯦ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯀꯠꯊꯣꯛꯂꯝꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯇꯥꯃꯣ ꯅꯪꯒꯤ ꯅꯄꯥꯜꯅꯅꯤꯀꯣ ꯑꯩꯒꯤ ꯈꯨꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯈꯤꯕ ꯃꯤꯁꯛꯁꯨ ꯇꯥꯃꯣꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯤꯈꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯅ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ
ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕ ꯃꯤ ꯑꯃꯁꯨ ꯂꯩꯔꯤ. ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯑꯩꯅ ꯊꯥꯔꯛꯂꯅꯤ. ꯃꯍꯥꯛꯇꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯤꯡꯍꯟꯅꯤꯡꯗꯕ ꯃꯤꯁꯛꯅꯤ. ꯇꯥꯃꯣꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯖꯗꯧꯕ. ꯑꯗꯨꯅ ꯊꯨꯅ ꯅꯅꯥꯛꯇ ꯊꯥꯔꯛꯂꯒꯦ. ꯁꯣꯔ ꯑꯃꯃꯨꯛ ꯍꯣꯟꯗꯣꯛꯂꯒ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯦ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯤꯔꯒꯦ. ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯦ. ꯒꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯈꯤꯕꯒ ꯊꯧꯕ ꯍꯧꯔꯛꯂꯦ. ꯁꯅꯥꯌꯥꯏ ꯏꯁꯤꯡ ꯕꯣꯇꯜꯗꯨꯗꯒꯤ ꯌꯥꯎꯝ ꯑꯃꯅꯤ ꯊꯛꯂꯕ ꯇꯨꯡꯗ ꯑꯦꯔꯣꯟꯗ ꯍꯪꯉꯛꯏ. ꯑꯦꯔꯣꯟ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯗꯅ. ꯃꯦꯗꯥꯝ, ꯑꯩ ꯃꯇꯝ ꯈꯤꯇꯪ ꯊꯕꯛꯇꯒꯤ ꯄꯣꯊꯥꯅꯤꯡꯉꯤ. ꯃꯤꯠꯁꯦ ꯍꯟꯗꯛꯁꯦ ꯕ꯭ꯂꯔ ꯌꯥꯝ ꯆꯠꯄ. ꯗꯦꯜꯂꯤꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤꯔꯥꯅ ꯈꯜꯂꯤꯕ ꯃꯦꯗꯥꯝ. ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯃꯇꯝ ꯈꯔ ꯑꯉꯥꯡ ꯑꯃꯒ ꯆꯠꯃꯤꯟꯅꯔꯒ ꯂꯣꯏꯔꯦ. ꯌꯨꯝ ꯌꯧꯔꯛꯂꯦ. ꯇꯥꯝꯅ ꯃꯐꯤ ꯁꯠ ꯍꯣꯡꯂꯒ ꯏꯁꯥꯎ ꯁꯥꯎꯅ ꯀꯣꯁꯇꯨꯗ ꯐꯝꯊꯩ. ꯐꯤꯔꯦꯞꯄꯅ ꯃꯤꯉꯝꯕꯒꯤ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯈꯖꯤꯛꯇ ꯃꯥ ꯃꯄꯨꯛꯅꯤꯡ ꯌꯧꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ. ꯊꯣꯡ ꯍꯥꯡꯂꯒ ꯐꯤꯔꯦꯞꯄꯅ ꯆꯪꯉꯛꯄꯗ ꯑꯃꯨꯛꯁꯨ ꯏꯈꯪ ꯈꯪꯗꯨꯅ ꯌꯦꯡꯉꯛꯏ. ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕ ꯇꯥꯗꯗꯤ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯝꯈꯤꯅꯤ ꯍꯥꯏꯔꯨꯕ ꯇꯧꯔꯨꯗꯦ. ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯗꯧ ꯇꯧꯔꯛꯏ. ꯐꯤꯔꯦꯞꯄꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ. ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯊꯩꯗꯣꯛꯏ, ꯑꯗꯨꯗꯁꯨ ꯂꯦꯞꯁꯤꯜꯂꯛꯏ. ꯁꯥꯏꯠ ꯑꯃꯗ ꯑꯃꯨꯛ ꯊꯩꯖꯤꯜꯂꯤ, ꯑꯗꯨꯗꯁꯨ ꯂꯦꯞꯁꯤꯜꯂꯛꯏ. ꯏꯁꯥꯎ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯐꯤꯔꯦꯞꯄꯗ. ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯗꯅ ꯃꯦꯗꯥꯝ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯕꯨ. ꯃꯤꯉꯝꯕꯒ ꯁꯥꯎꯆꯣ. ꯍꯩꯃꯥ. ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯁꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯀꯣꯁꯇꯨꯗ ꯐꯝꯍꯜꯂꯤ. ꯄꯩꯒꯟ ꯄꯥꯎꯉꯟꯕꯤ ꯑꯗꯨꯕꯨ ꯊꯦꯝꯕ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯗꯩ ꯑꯉꯧꯕ ꯉꯥꯏꯕ ꯉꯝꯗ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯤꯕ ꯐꯤꯔꯦꯞꯄꯅꯤ. ꯅꯝꯗꯨꯅ ꯇꯥꯝꯅꯥꯕꯨ ꯐꯝꯍꯜꯂꯤ. ꯅꯨꯄꯤꯗꯨꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯦ ꯃꯉꯣꯟꯗ. ꯁꯥꯎꯔꯝꯕꯗꯒꯤ ꯍꯦꯟꯅ ꯑꯣꯏꯅꯔꯛꯂꯦ. ꯐꯤꯔꯦꯞꯄꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯁꯨꯝ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯏ. ꯃꯤꯉꯝꯕꯗ ꯄꯥꯏꯔꯨꯆꯣ. ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯈꯤꯔꯝ ꯅꯣꯛꯂꯛꯏ. ꯃꯤꯉꯝꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯤ ꯏꯁꯥꯗ ꯀꯩꯝ ꯐꯥꯎꯗꯦ. ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯤ ꯊꯃꯣꯏꯗ ꯀꯛꯆꯤꯡꯅ ꯀꯛ ꯆꯤꯛꯄꯗꯧꯅ ꯆꯤꯡ ꯂꯥꯎꯏ. ꯀꯗꯔ ꯆꯠꯂꯣꯏ. ꯐꯤꯔꯦꯞꯄ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯝꯅꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯒꯅꯦ, ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯂꯣꯏꯅ ꯌꯦꯁ ꯍꯥꯏꯕ ꯌꯥꯗꯦ. ꯍꯥꯟꯅꯗꯒꯤ ꯋꯥꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯈꯣꯏꯒꯤꯁꯨ ꯃꯥꯏ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ. ꯑꯔꯥꯟꯕꯗ ꯁꯄꯣꯔꯠ ꯇꯧꯁꯤꯟꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯆꯨꯝꯕ ꯈꯛꯇ ꯌꯦꯡꯉꯒ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ. ꯍꯥꯟꯅꯗꯩ ꯆꯨꯝꯅ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯨ ꯂꯣꯏꯅ ꯊꯝꯃꯤꯕꯅꯤ. ꯃꯁꯤ ꯊꯨꯒꯥꯏꯕ ꯌꯥꯗꯦ. ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯊꯧꯗ ꯅꯪꯅ ꯆꯪꯁꯤꯜꯂꯨꯔꯗꯤ ꯃꯤꯁꯨ ꯋꯥꯔꯧꯔꯛꯄ ꯇꯥꯕꯅꯤ. ꯍꯌꯦꯡ ꯅꯪꯅ ꯉꯝꯕ ꯃꯇꯥꯡꯗꯁꯨ ꯑꯩ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯍꯜꯂꯣꯏ. ꯇꯥꯝꯅꯥꯗꯨ ꯐꯤꯔꯦꯞꯄꯗ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯉꯥꯡꯇꯛ ꯇꯧꯔꯒ, ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯅꯠꯇꯕ꯭ꯔꯥ? ꯅꯠꯂꯤ. ꯑꯩꯒꯤ ꯋꯥꯁꯨ ꯉꯥꯡꯕꯤꯗꯦ. ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯅꯪꯅ ꯉꯝꯕ ꯀꯥꯟꯗꯅꯦ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯍꯜꯂꯣꯏꯕ. ꯀꯅꯥꯝꯇꯅꯀꯣ? ꯍꯣꯏ. ꯑꯗꯨꯗꯤ ꯋꯥꯁꯛꯑꯣ. ꯄ꯭ꯔꯣꯃꯤꯁ ꯃꯥꯏ ꯒꯣꯗ. ꯀꯔꯝꯕ ꯒꯣꯗꯅꯣ? ꯁ꯭ꯄꯦꯂꯤꯡ ꯇꯧꯔꯣ. GOAD. ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯒꯤ ꯄꯥꯝꯕꯣꯝꯗ ꯀꯤꯟꯅ ꯗꯨꯞ ꯊꯤꯜꯂꯒ, ꯑꯗꯨ ꯌꯥꯔꯣꯏ. ꯐꯤꯔꯦꯞꯄꯗ ꯊꯤꯛ ꯅꯣꯛꯂꯛꯏ. ꯍꯣꯏ ꯍꯥꯏꯕ. ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯍꯜꯂꯣꯏꯕ. ꯑꯩꯅꯁꯨ ꯉꯥꯡꯉꯣꯏ. ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯂꯣꯏ ꯇꯧꯍꯟꯗꯣꯏꯅꯤ. ꯑꯗꯨꯕꯨꯅꯦ, ꯐꯥꯒꯤ ꯑꯣꯏꯅ ꯃꯌꯦꯛꯇꯁꯨ ꯉꯥꯡꯉꯛꯏ. ꯑꯩꯒꯤ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯗꯦ ꯀꯥꯏꯅ ꯕꯤꯖꯤꯅꯦꯁ ꯃꯨꯊꯠꯅꯕ ꯊꯕꯛꯇꯤ ꯇꯧꯔꯝꯒꯅꯨꯀꯣ. ꯇꯥꯝꯅꯥ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯛꯂꯤ. ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯈꯤꯔꯨꯝ ꯅꯣꯛꯂꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯄꯦꯟꯊꯣꯛꯇꯨꯅ ꯇꯥꯝꯅꯥꯗ ꯌꯦꯡꯂꯛꯂꯒ, ꯑꯩ ꯋꯥꯔꯧꯗꯦ. ꯈꯨꯗꯤꯡꯃꯛ ꯈꯥꯡꯗꯨꯅꯁꯨ ꯂꯥꯛꯂꯤ. ꯈꯥꯡꯁꯨ ꯈꯥꯡꯈꯤꯅꯤ. ꯑꯩ ꯆꯨꯝꯃꯦꯁꯨ ꯏꯆꯜꯁꯤꯅ ꯍꯥꯏꯔꯣꯏ. ꯅꯪꯅ ꯑꯩꯕꯨ ꯁꯥꯏꯠ ꯑꯃꯗ ꯑꯩꯅꯁꯨ ꯎꯁꯤꯟꯕ ꯉꯝꯗꯕ ꯃꯤꯠꯌꯦꯡꯅ ꯎꯗꯨꯅ ꯂꯩꯈ꯭ꯔꯦ. ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯎꯒꯦ ꯈꯟꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯎꯈ꯭ꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨꯅ ꯐꯅ ꯇꯥꯛꯆꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ. ꯐꯤꯔꯦꯞꯄ ꯁꯛꯐꯝ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯁꯣꯛꯀꯅꯨ. ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯑꯩ ꯈꯪꯅꯤ. ꯑꯩꯅꯤ. ꯑꯩꯉꯣꯟꯗ ꯈꯛ ꯁꯣꯛꯎ. ꯑꯩꯕꯨ ꯈꯛ ꯋꯥꯍꯜꯂꯨ. ꯅꯪꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎ ꯑꯣꯠꯂꯁꯨ ꯑꯩ ꯀꯔꯤꯝꯇ ꯋꯥꯀꯠꯂꯣꯏ, ꯋꯥꯔꯧꯔꯣꯏ, ꯄꯦꯟꯗꯕꯁꯨ ꯊꯝꯂꯣꯏ.
ꯃꯃꯥꯡꯒꯤ ꯋꯥꯍꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯟꯈꯠꯂꯛꯂꯤꯕ ꯇꯥꯝꯅꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯄꯜ ꯈꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯂꯛꯅꯔꯛꯏ꯫ ꯑꯣꯠꯄ ꯋꯥꯍꯟꯕꯗꯅꯦ ꯅꯨꯡꯁꯤ ꯂꯥꯡ ꯍꯦꯟꯅꯗꯤ ꯊꯥꯛꯆꯤꯜꯂꯛꯀꯅꯨ꯫ ꯑꯔꯦꯝꯕꯗ ꯃꯩꯁꯥ ꯄꯨꯠꯅ ꯂꯥꯡꯃꯤꯟꯅꯒꯅꯤ꯫ ꯑꯩꯒꯤ ꯃꯩꯁꯥꯅ ꯅꯪꯕꯨ ꯍꯦꯟꯅ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯛꯄ, ꯅꯪꯒꯤ ꯃꯩꯁꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯈꯤꯕ꯫